Imis Paldomeng Taviri Rukwai Punamapuri na Naurim na Ahan Bamuktada Taram na Ukchari Luinana Kurumjari Masigi Maroiba Pauda Parliamentary Secretary Oina Hakiba MLA Taragani Toy MLA Famdagi disqualified Tawudabani Haina Hunger Strike Chathakre Hayengdagi Pauchi Sing Fong Naba Wadip Laukre Luinana Malimgi Mapam Kayada Aki Akang Tawaliba se Awang Bataki Mahima Sing Panglava Sing Nani Haina Prime Minister Narendra Modi na Haikre Mapung Eba Paumu Pizari Manipuri MLA Taragani Toy Parliamentary Secretary Oina Hakiba do MLA Famdagi disqualified Tawgadabani Haina Ngasi Chadong West Village da Hunger Strike Chathakre Fungyar Block Congress Committee na Sindona Pangtokhiba Hunger Strike adu All India Congress Committee AICC gi Secretary Suariba Fungyar AC gi ex MLA Victor Kaisingna Luchingki Kongjang aduda Saruk Yaraduna ex MLA Victor Kaisingna High Court of Manipur gi Division Bench na English ngani taraga tareta ECI na Manipur gi MLA taraga nitoy Parliamentary Secretary Hakiba do disqualified tawdabani haina raita ki Congress Party na English ngani taraga Nepal gi October da Governor da aiba cherol piduna takshin ki English ngani taraga mapal da Governor na ECI gi wata ki gani haina laikiduna action amata lokhatana lakli Manipur gi MLA Taragani Toyasi Indian Constitution amadi law gi mathakta leiba nate athubada Assembly Constituency Taragani Toyasi gi chapsaba mihut lehengadabani haiki Masigi Kongjang aduda MPCC gi General Secretary Hareswar Goswami M Sharma atai Congress gi makok thongba luchingba kayasu saruk yaki Imphal East District ki Jilla Parishad member Seram Niken Mahakpu Sogutpa Thongju Assembly Constituency ki Mioi Chamanga Ronga Loinana Hokiba Lepak Popa Numita Indian National Congress ta yaukre Seram Niken amadi mahaki supporters singna INC da Yaurokpagi taram na opaki thauram ama Manipur Pradesh Congress Committee na sinduna Congress Bhavan Imphal da pangthoki Thoromatu da MPCC ki President K Govindas Congress Working Committee ki member Gekhangam Hanagi Minister Dr. KH Ratan Kumar atai MPCC ki thaupuba sing amadi karmi kyana saruyaki Manipur Legislative Assembly ki English ngani kunmathoi kunithoi ki Financial Committee ahungi thaupugadaba member sing khankre ngasi sathakiba Manipur Legislative Assembly ki session da Speaker Yumnam Khemchan Singana Financial Committee ahungi khallaba member sing gi ming House da lauthokre Committee on Public Accounts ki member oina khallaba House ki member sing adudi Karong ST ki MLA Didi Thaisi Langthabal Kendra gi MLA Karam Shyam Thangmaiban Kendra gi MLA Khomukcham Joy Kisan Singhat SD Kendra gi MLA Ginswan Jau Ukhrul SD gi MLA Alfred Kangam Athar Thawal Kendra gi MLA Surja Kumar Okram amasung Kakching Kendra gi MLA Menglambam Rameswar Singani Committee on Estimate ki member oina khallaba sing adudi Nambol Kendra gi MLA Namairakpam Loken Dipaimok ST gi MLA Dr. Chautolian Amo Pasoi Kendra gi MLA A Kumari AK Mirabai Devi Wangjing Tentha Kendra gi MLA Paunam Brojen Chingai ST Kendra gi MLA Khasim Basum Konthokjong Kendra gi MLA Dr. Sapam Ranjan Singha amasung Khurai Kendra gi MLA L Susindro Mitaini aduga Committee on Public Undertaking gi member oina khallaba House ki member sing adudi Technopal ST gi MLA Di Korongthang Saitu ST gi MLA Ngamthang Haukip Wangkhim Kendra gi MLA K Megachandra Wabagai Kendra gi MLA MD Fazur Rahim Jiribam gi MLA Usabudin Thangagi MLA T Robindro amasung Ketrigao gi MLA N Indrajit Singani
Haukiba February tang tara humdoi gi numidang pung taruk makhairom tarakpa matamda Imphal gi Kashampat Thiam Lekaida leiba pauche pokna pham amadi People's Chronicle gi office da sakhangdaba nupi amana hand grenade ama langsinduna aki akhang pohan kiba thaudok adubo yamna kanna yaningdaba phongdoktuna February gi tang tara mari dagi taraga nipal fawba numit mangani Manipur da phongba pauche sing phongba lekhi loinana electronic media sing pau chandokpa lekhi pauche gi office da bom langsil lamba adu Manipur da leiba karamba khulai paiba lop sing na tawbano haibagi maram khangalaknaba dabi tawbaga loinana pauche gi ning tambada singna rakhiba thong adubu yamna kanna yaningdaba phongdoktuna All Manipur Working Journalists Union amadi Editors Guilds Manipur gi lamjing makhada Kashampat lemejam lekai gi community hall da paumi sing gi sintha leptuna wakat mipam chathaki Manipur police gi maikai gi bom langsin bagi thaudok aduda chenaba mioi sing athuba matamda faganaba akanba thabak lokhatpa hauke loinana pauchi sing amadi electronic media gi office sing da police personnel sing thamduna akanba mongda ngaksen bagi thabak paikhatpa haukre bom langsilam bagi thaudok asigi matangda haukiba February gi tang 15 gi ayuk pung 10 taba matamda amju amadi EGM apunba emergency general body mifam ama Manipur Press Club da pangthoktuna wari manga laukibada bom langsinbada chenaba lupna tang 15 gi hing nongyai dagi hauraga pung nifuga nipal gi manungda sengdoroknaba khangan khrabasu sengdorokpa leitabadagi ngarang tang 19 gi nungtil pung anida amju amadi EGM gi GB meeting ama Manipur Press Club da pangthoklaba matung ngasidagi paumi singi mathau pangthokpa haunaba warep laukik Kakching asi Manipur gi manungda phawamadi atei manamasing marangkaina puthokliba Manipur Assembly da mahak masana haikiba Kakching asi Greenery of Manipur ni Rice Born of Manipur ni haiba wafam adu ngasi Kakching gi local singda phaw lokpa loiraga thariba hangam alu tilhauna chingba kayaga asina Sakhini haina Kakching SC MLA Mayang Lambam Rameson haikre Kakching gi lawmi singna puthokliba pothok sing asida hengat hansi hairabadi lawmi singi lawpham singda ithai lokhong piduna ising piba mathau tari haina su Kakching gi MLA Mayang Lambam Ramesona phongdokre wafam sing asi manama sing thariba Kakching gi lawpham sing amasung Kakching wairi chengai pung lambi sembagi thabak yengsinbagi khongchata MLA Ramesona haikibane Mahana makha taraduna haikibada low singu tawbada hena khudong chanaba mafam chawa junction sing yengduna lambi sembi bagisu mathau tari aduga Kakching da puthokliba pothok sing asi puthokpada government ki maikaidagi mateng pangbiragadi Manipur gi miyamda pothok sing asi pijaba ngamgani khalle mahaki maikaidagi su angamba thakta Manipur lenga ki mari leinaba loisang singda taksinduna semgat sagatnaba su honaragani haina phongdolamki Chaliba tha sigi tang tara nithoi da PAC kumbida COVID-19 vaccine Covishield kaplubi Angalwadi worker nupi ama ngasi ayok CIC moirangda lekhidrabi nupi adudi naure mongbi Sundari Devi chahi nifu nipal mapuroiba N Rocken Singh kumbi Municipal Council Ward number 9 kumbi Tera khadagini misi asibu yaningta phongdoktuna Angalwadi worker sing yaungna imung manungi miyoi sing lekai gi miyoi sing na DC Bisnupur amadi CMO Bisnupur Unanaba Bisnupur Mini Secretariat Thomjin Craig Imung manungdagi phangba pauda lekhidrabi Sundari hana mamangda masagi anaba leite Covishield haiba vaccine asi first dose kapluba numiradugi numidang wairamdagi masa nungaite haiduna leibadagi kumbi PAC da mahaki machanupa halna pukhatke adubu mafam aduda Dr. Leiramdabadagi CIC moirangda pukhatlaga yengbada BP low oi haibadagi drip yalaga masa khara Kanbadagi yumda putharakpani hairi numit aduda lekhidrabi nupi adugi masada puri khara thokpa haurakhi hairi aduga thangnaba numitagi hakchangi mafam kayada puri mayam thokpa haurakpaga loinana hagajabasu hengalakhi hairi vaccine kabluraba numit nini humni leiraga kumbi PAC da amuk pukhalakpada doctor na allergy tawbagi hidak pirakhi hairi vaccine kabluraba matungda numit nipalni Suba ngasi ayok anganbada hakchang nungaitaba henjelakpadagi Imphal gi hospital amada yengnaba purakpada lambida anaba henjelakpadagi ayupung 3:45 rom tarakpada CIC moirangda pusinbada sorhonba wabadagi oxygen haptuna hotnabani adubu laibak thibadagi ayupung 8 helakpa duaida lekhidabani hairi
Popular Front of India Manipur State na sinduna for the Nation with Popular Front haiba hiramda ngasi pangthokhiba thauramda PFI Manipur State ki General Secretary MD Rafi San hai PFI amata ngairaba pandamdi Constitution bu ngang na satpa amadi miyam da piriba haksing mipum tingna phanghanduna aikoi masel amaga nungsi chana na hingminaduna chapkhat maikeida yeng na chatpa aduni pandam asigi makhada aikoi ge haksing phanghangadabani haiba khongdan kaya sang sinduna lakli loinana mioi kaya da tengbang piduna amadi awang bathak ki mahai masing tamnabagi damakta scholarship kaya su piduna lakli haiki Manipur College Kaksing na The Cultural Forum Manipur ga kusam na duna nauma yoiba seminar amangarang February gi taraga Nepal da college asigi multi-purpose hall da pangthokre Manipuri Korirol da tungan ba masak haiba hiram da pangthokhiba nauma yoiba seminar aduda The Cultural Forum Manipur gi President Professor Huirom Bihari Singh na chief guest Manipur College Kaksing gi principal Piraguna Function ki President aduga Sahitya Academy New Delhi ki Manipuri Language Advisory Board ki Convener Nongmaithim Kiran Kumar na Guest of Honor oina daista phamki Seminar asida Manipur University ki Dr. Koijam Santibala Devi na Manipuri Korirol ki Upanyas Lamanda Miyeng ama haiba topic da che pathoki Manipur College Kaksing ki Manipuri Department ki Head Khetrimayum Nandabir na Bharat ki Khangatlaba Saireng Karna Kunti Sangbat Modusana amasung Britsiki ahingda mityeng ama haiba topic da college ase Dr. Tensubam Kunjesorna taraga Nepal taramapal suba chahi chagi Manipuri Korirol da mityeng ama amasung naurem ahal jaw miteina Manipuri Korirol da changyeng lila bus stop amasung tamnalai da mityeng ama haiba topic singda cherol pathoki Thoromadu da Manipur College Kaksing Yoja Singh amadi mahiroi kayana saruk yaki Thobal District ki Lamding Cherapur da leiba Youth Development Club na silaga club asina konba mafam singdagi kumja English ngani kungi class 10 amadi 12 Bosem Council amasung CBSE ki examination singda mai palaklaba mahiroi singbu club asigi mai kaidagi achamba khudol piduna pungning thawatpagi thauram ama Lebak po panumita club asigi sana bungda pangthokre thauram adugi sarwama oina chaliba sahi asigi Padmasri Awardee Wangjingdagi Srimati Hanjabam Radhe Devi su harau taramna okpaga loinana awardee asida let Sorokhaibam Kunjo Special Recognition Memento gi mana piduna ikai khomnabasu utki thauram aduda Sangai Yumpham Jilla Parishad ki member MD Hizbur Rahman Angauna chief guest Khangabo Kendra gi hanagi MLA Okram Landoni na president oina saruk yaki Chakhot pahaibasi nature amadi culture Loina daba yaroi wafamasi Peacemaker Artist Association gi chayasi gi anauba khudol online da luhongbagi yaifa thawni thauram chatkiba chaichat February gi tara manga da pangthokhiba da script writer Ranjit Ningthaujan haikibani akampata leiba lila party sigi office da pangthokhiba thawni thauram aduda senior artist Lai Ibotombi director Niladaja Kumar namadi artist singer saruk yaki Ranjit Ningthaujan makha taraduna haikibada science na khongjel yanglak labada nature bu thawoidabadi yaroi work culture na athoiba culture oina longnarabada environment bu thawoidrabadi mioiba khunai mangkhigani haina script writer Ranjit Ningthaujan haiki Basu Unique Creation gi banner makhada Roji Haisnam na present tauba Lipun haina mingthon ba film asigi yaifa thawni thauram Palace Compound Imphal da leiba Imphal Castle da pangthokre thauram adu gi athoiba Mithunglen director Bisgupta Laishram na film ama mai pak pa haiba se artist singi achoba thodang lei film ama gi behind the screen da leiriba sing su magi lofam thokpa sing matam chana laurabadi shooting tawbada awaba oiriba sing kharadang orabasu kokpa ngamgani haina phongdoke thoromadu da film forum Manipur gi chairman Samje Sabam Mangoljao Singh na thoromapu amadi social worker Jackson Konjam na akhanaba mitung oina saruk yaki thoromapu gi warol piraduna Mangoljao na haikibada matam ngakna chatpa haiba se thabak khuding makta mai pakani loinana artist singna madu khangna ngakna chatpiyo haiba wafam thamki
COVID-19 laichot ngakthong naba haiduna Manipur lengana matam Queen School gi angang singbo lairik tamba phanghalakta ba se athuba matamda lairik tamba phanghanna lengana thorang ama lokhat piyo haina nawa sindam sang thawal khetri lekai gi guardian singi maikai dagi lenga ki pokning chingsilakli ngasi school sigi authority da guardian singna angang singi maikai mahai tamba hobiro haina pressure Tauraduna Waikom Rajisur Kauba Guardian Amana Fongdoropada Ngasi Manipur da higher class sing hangduna mahi tamba haukre duga cinema isai nongmai devkarma amadi kaithel sing punamak hangba yahankre adubu tungi yumpi oirakadoribani hariba school gi pigliba mahiroi punamak ti school kaduna mahi tamba phanghandri Mama mapa singna angang singbu mobile sizinnadanaba pauta kaya piduna laglabasu school gi online class asina angang punamak mobile pahalle adubu masina angang singda kanaba haibadudi phangan mangamde hena aran balambi da chatnaba machak ama oirakle oja singna school da khajiktang takpirakba duna angang singda hena kanaba oibana lengang na thuba matamda angang singbo school kaduna mahai tamba yana ba thorang amatang athuba matamda paikhat piyo haina lenga ki pukning chingsilakli ngasi ayupung 13 kunrom tabada Herok Kendra gi MLA Dr. Thoksom Radishyang gi Herok Part 2 Thoksom lekai da leiba yummai chakre miyam amadi thawal fire service na matam chana mai kanbaga loinana amangata kayadi thokhoutre thodok thokphom adudagi phangba pawi matungina mathol ahum saba yum adugi mathak ithang thangba ahum suba mathol top floor gi ka amada electric short circuit thoktuna mai adu horakpani aduga mai horokpa matam aduda mathol aduna mi leikide mai aduna electric ki potlam sing chak thektuna mai khu ka hena karakpada miyamna khangnarakpadagi khudakta miyam aduna mai kanbagi thabak hauki aduga thawal fire service tender gari ani su pau hek phangbaga khonglei thuna yongsiloktuna mai kanbagi thabakta yaksilaki Herok police station gi OC and Premjit na lead tauba police team mama amasung SPO Herok ki personnel singsu mai kanbada mating pangki aduga mai adu numit yungba matung pung 12 minute tara aduwaida mapung fana muthat pangamki mathol adugi electric ki polam ayamba chakre hairi aduga imungi malchangdi thoina amangata thokhidre hairi Manipur gi chief minister na haudoktuna changsilakliba war on drugs pu sogoladuna Liangmai Naga Council Eastern Zone na Kangpokpi District Manung Channa Leiba Tapun Bileski Akoibada Tharamba Popi Pambi Singh Yanthatuna Manghankre Popi Pambi Singh Yanthatpagi Thabagase Namit Humni Changna Ekar Chamaromda Tharamba Popi Singh Yanthatuna Manghankre Loinana Makha Lemhauriba Singh So Yanthatuna Manghanbagi Thabagase Sathakigani Masida Khulkhulgi Authority na Mateng Pangbibaga loinana sarkar nasu leiriba khulsing asigi hingnabagi lambi pibinaba sinbiyo haina Liangmai Naga Council Eastern Zone gi General Secretary Dinpi Marian Maina Fongdorakli Mana hai Manipur gi Chief Minister na changsilagliba war on drugs mapung fana sawatuna sigumlaba mioibabu manghannaba oiriba drugs singi mayokta leptuna thabak asi changsingani haina su Fongdorakhi BJP ST Morcha Manipur Press ki Vice President Oibata Natana Autonomous District Council Chandel gi Mikhalda More B16 constituency gi intending candidate su oiriba J Khongsaina More Miam gi Maut Sinduna More da leiba 43 Assam Rifles gi CO Sumit Sutna handak Sena medal phanglakpada nungaiba amadi harauba phongdokre loinana 43 Assam Rifles Morena handa COVID-19 laichat lantengnabada mamang thaduna miyamgi seva laukiba singbo singtharaduna appreciation certificate ama supikre nakal amaromda COVID-19 laichat lantengnabada mamang thaduna miyamgi seva taukiba Moregi medical staff sing amadi More police tasu appreciation certificate piduna pungning thawutkre Federation of Government College Teachers Association Fegokta Manipur Nangasi so Taretsuba UGC gi Pay and Regulation 2018 Chana Hallo Haiduna DM College of Arts da wakat mi fam duna protest tawkre Fegokta na sangsal liba khongdang ase handaki asiga mangarak subani association na thabak lepa amadi wakat mi fam duna protest tawbagar mari leinana Fegokta gi Vice President K Sanato na hai lengang na ahumlak suba oina
थाजब पीखिबा चाही अनि हेलकलबा डिमांड असि ngasi फावबदा फंगंदबा से ओजा सिंहबु नमथब माले मंगा सुबा खोंजंगी मनुक चन्ना वाकत मिफम फंबा मास कैजुअल लीव लौबा क्लास बॉयकॉट तौबा यावना सीज वर्क स्ट्राइक चथरकपनी अदुगा लेंगांगना थुबदा ऑर्डर थोकपियो लेंगांगना थोकलिबा ऑर्डर अदु एक्सेप्टेबल ओइब्रा हाइबा अदु येंगलगा खोंजंग हंदोकनी करिगुंबदा ऑर्डर थोकपिद्रबदी हेना कनबा खोंजंग कया संगसिलगनी हाइनसु फेगोक्तागी वाइस प्रेसिडेंट के सनातोना मखा तारकली थौबालदगी मयांग इम्फाल ताबा लंबीगी इरोंग चिसाबा मपादा हौजिक लंबी सेंबगी थबक सुरिबा परम चुमना सुगदबनी हाइना इरोंग चिसाबा डेवलपमेंट फोरम ICDF अमदि खुलगी अहल लमन सिंगना मखाताना थबक सुबदा थिंगबा थमलखिबा अदु कॉन्ट्रैक्टर गा यानबा पुरकलबा तुंगदा ngarangdagi थबक सुबा हौख्रे इरोंग सेसाबदा लैबा ICDF के ऑफिस दा ngarang पांगथोखिबा पाउगी मिफम अमदा फोरम असिगे एडवाइजर SM अजीजो रहमान ना हाई इरोंग सेसाबा लंबी असि मतम कुइना सेंबिदना लेरकलबा मतुंगदा हौखिबा डिसेंबर थादगी कोइलास थानबा थबक पाइखतबा हौरकपनी अदुबो लाइबक चीबदी लंबी सेंबीबगी थोंग असिदी मियामना पेनरक्तबदगी लंबी सेंबगी थबक असे थिंगजिल्लुबनी थबक असे पाइरिबा स्पेशल कॉन्ट्रैक्टर गा CDF के थौमिसिंग अमदे मिचम मियामगा हकथेंगना उनरबा तुंगदा मियामना पांबा मोंगदा क्वालिटी लेना लंबी सेमलगने हाइबगी थाजब पिरकपदा यानबा पुरकपदगी मखाताना थबक सुबा हौबनी हाइके प्राइम मिनिस्टर नरेंद्र मोदी ना हाइखी लेबाक असिगी न्यू एजुकेशन पॉलिसी ना आत्मनिर्भर भारत के अचौबा खोंथांग अमा ओइरगनी लोइनाना रिसर्च अमदि इनोवेशन की थबकसिंग कंथलगनी वाफम असि विश्व भारत यूनिवर्सिटी की कन्वोकेशन की थौरमदा वांगांगबदा PM ना फोंदोखिबनी मालेमगी मफम केयादा अखंग अहे कया थोहलिबा असि मखोय अदुबो अवांगबा थाकी महिमा सिंह फंगलबा सिंहनी अमरोमदा लाइचना सिंहबा लाकपदा मियामगी पुंसी कंदबा यादे हाइदुना मसागी पुंसीबु खुदोंथीबा कया थेंगनरिबा अवांगबा थाकी महिमा सिंह फंगलबा सिंहनी अमना प्रॉब्लम थोहनबा अदुगा अमना सॉल्यूशन पुरकनबा होनबसु खनबगी हक अदु अखोयदा लेरिबने अनि असिगी मनुंगदगी अमा अखोयना खनजगदबने PM मोदी ना मखाताना हाइखिबदा अखोय इसागी इथौ मसक खंगना थबक तौरबदी नॉलेज एंड पावर मसाना लाकदबनी अदुगा लेबाकी दमकता अफव थबक कया पाइखलिबा विश्व भारती यूनिवर्सिटी बु महांगना थगतपसु फोंदोके विश्व भारती असे यूनिवर्सिटी अमा ओइपता नतना वाइब्रेंट ट्रेडिशन के सरू अमसु ओइरिबनी गुरुदेव रविंद्रनाथ टैगोर बु नुंसिंगलदुना PM मोदी ना हाइखिबदा गुरुदेव ना ग्लोबल यूनिवर्सिटी हाइबा मिंगथोल पिरमलिबा अदु विश्व भारती हाइरंबगी चावरबा मरम अमसु लई अदुगा शिवाजी की मरमदा टैगोर ना इखिबा सैरिंग अमसु PM मोदी ना पनखी हाइरि इंडिया दा हेल्थ रिसर्च के चौखनबा मसेगी तौगदबसिंग खुमांग चौसिन हनबदा मतेंग पांगनदुना थबक तौमिनननबा बिल एंड मेलिंडा गेट्स फाउंडेशन अमसुंग काउंसिल ऑफ साइंटिफिक एंड इंडस्ट्रियल रिसर्च इंडिया अनिगी मरक्ता यानाची अमा खुयेक पिनख्रे मेमोरेंडम ऑफ अंडरस्टैंडिंग MOU असिना मरुओइना मियेंग तौगदोरिबा हिरम सिंगदी न्यू प्रिवेंशंस थेरापीज एंड इंटरवेंशंस के डेवलपिंग अमसुंग टेस्टिंग तौगदने MOU सिना पुन्ना रिसर्च तौगदबा हिरम सिंगी मनुंगदा genetic diseases, new diagnostics and devices for infectious diseases, drugs, vaccines, biologies, aduga diagnostic, manufacturing, novel microbiome, directed food na chingba yauri. Bill and Melinda Gates Foundation gi Maikedegi country office India gi director Hari Menon namadi technology management directorate इंडस्ट्रीज इंटरफेस की माइकैदगिना हेड ओइरिबा डॉक्टर GN दयानंदर खुयेक पिनकी अदुगा यानाची अदुगी मतांगदा हरि मेनन हाइखिबदा MOU असना इंडिया की हेल्थ कमरी लेनबा थबक थौरम सिंगदा खुमांग चौसिल हल्लगने सानबी पाउदा हौजी गोवादा चथरिबा इंडियन सुपर लीग की ngarang sanakhiba मौद्राग नेपाल सुबा मैच ता चेन्नई FC गा नॉर्थ ईस्ट यूनाइटेड FC गा गोल अहुम चन्नदुना ड्रॉ इक्रे दुगा लीग असिगी मौद्रा मापल सुबा मैच ngasi निमिदांग पुंग 3 मखाइदगी ATK मोहन बगान गा FC ईस्ट बेंगल गा सानबा हौख्रे हयेंग लीग असिगी चाम सुबा मैच ता जमशेदपुर FC गा मुंबई सिटी FC गा सानरगने लीग असिगी हौजी पॉइंट टेबल दा ATK मोहन बगान
मैच तरागा तरेट सानबदा तरामाथोय थोयरगा पॉइंट कुंथ्रागा तरु फंगदुना ख्वाइदगी अहानबदा लैरी मुंबई सिटी एफसीना मैच तरागा तरेट सानबदा तरा थोयरगा पॉइंट कुंथ्रागा मरी फंगदुना अनिसुबदा लैरी अरोइबदा मरुब पाउ उमहना पिजरी पार्लियामेंटरी सेक्रेटरी ओइना हाखिबा एमएलए तरागा निथोय एमएलए